ngasi phone ki batuan tuan Manipuri sipong singdigi maroibi pausing thamjagi ahanbada Russian Airlines airport ki thaumi sing lanmi de yawnaba khangankhre report Russian President Vladimir Putin phongdokibada khoigi pangthokliba partial mobilization adu Russia amadi masigi ngamkhai sing ngak thoknabani airlines amasum airport thabuk toriba Russia gi thaumi singna notice phangma hawnakre Russia gi airlines manga amasum airport taragi staff singda military registration tawnaba madi investments officing da report tawrana ba khan khre haina Russian paukse Comrade Santa Pauxin hai panki amasum President Putin order am thoktuna makhoigi military reserve singbu personal mobilization tawnaba honarakpadigi miyoi kya laiba adu thadoktuna sinabegi thaudok laikre mobilization order adu thokpagi numit aduda Russian Airlines mangagi amadi airport taragi staffna lanmi da yawnaba notice thamki hairebe airlines sing adugi mathangda Russia gi top commissioner aeroflot gupsi yauribani Company ahungi source na phongdorak pada makoigi thaumi singi sada yankhaidigi marphu phawi sangda lanmi da yahonana ba thorang silaki haidi Aeroflot group ka naknaba source amada phongdokibada group adugi airlines ahum staff tangkhai amada recruit tawkiba yai haidi maduda Aeroflot khaktanatana Russia Airlines amadi Pobeda Airlines yauri hiramadugi matangda Aeroflot na official gueba mod amata phongdokiba laitri Group aduna graph ama semduna makhoigi staff sing lanmi da yahonnabigi thorang sinba hokreadi hiramisi matangda Ministry of Transport hero kya phakre Putinna televised tobo worulamada partial mobilization adu Russia amasum masigi ngomkhai gi ngaknabani nungsup laibok sing Russia bu mang takanba pamli amadi makhoina Ukraine tangdu laitaba phim ama hanjilakpa pamde haki atopa pawamadana Assam gi Tinsukia da ISI operative amama ki nupiga loinana fare Indian Army na Upper Assam gi Tinsukia tainda leiba hotel amadigi ISI operative ni hani singnaba mama gi nupiga loinana fare faraba mi edudigi sasinaba Power Grids Corporation gi identity card amanga sifangki hadi Wangpong sathabadigi faraba mi edu Karnataka da leiba MD IR Hatip ko mi ni Maka loinana phawkiba magi nupi eduna masagi sei kungamari suraba Shamina Yakub kawi hari nupi eduna Jammu and Kashmir gi ni hari amusuma khoina Tinsukia gi Scapier Hotel lairamani hari intelligence agency singi awang bathaki paw man phongbadagi nupa nupi ani eduna Tinsukia gi hotel adura August 13 gi lairaki haiba khangmangki mamangna suma khoina Tinsukia da kyar laklam le hari akaknaba pawma phangmadigi Indian Army gi humdraga teret brigade ki makhada level lan missing na aronba operation ma sathaduna makhoi ni dubu question senarakibani hawkiba numit kharani asida makhoi gi sathok jasin thorang khudima yengsinduna lakpana makhoi bu Tinsukia police ki mateng loinar fagat pangam khibani hadi ISI gi agent aduna Power Grid Corporation gi divisional engineer ama saduna samlang da posting tarabani haba wapam phongdo po loinana hotel da mahakpu ID pathoki hari thorang adugi matangda source na phungdoropada singnenia oiraba miyeduna matam super security personnel amari senior rank wari watai sanaduna khangna pasana bauki matungna makhoina maru mapang oidun yamna sensitive oiba cantonments amadi restricted area da sangsin bangamki source na phungdoropada faraba miyedubu wohang pong sathabada maha Tinsukia da Kyar hanalaklam le ma ki thabaki lakpa saduna mafum aduda sanglakkhiba du khangmangam lakhibani so hairi makhasa tarak poina atopa pawmana Ukraine phumphamdagi haksang samriga kuntra ga taruk amuk lakthokre Ukraine gi nongpok thangba city Hajiam mi phumpham amadagi otnai khibagi Khudam phangba kuntra yauna haksang samriga kuntra ga taruk amuk lakthokre haina Ukraine officials sunaikre Thasigi Russian forcing matata khut anbagi landa Ukraine gi forcing amuk hanna laukshilaba mafam singda leiba hienba mi phumpham ahum leiramle haina Kharkiv region gi governor masum region adugi police sing ngasi pawmi sing haiki makasa tarak poina to papawm na nupi ama mangkhibaga mari leinana private resort amagi mapu fakhre mak BJP ga mari leinabani Congress Saliba September tha sigi taragani pani gi hawna Uttarakhand gi Pauri Garhwal lamdamna leiba private resort amada receptionist oina thabak tobi masagi sei taraga mapalom surabi le shabi ama thiba khangdina leiri thawdo siga mari leinana private resort asigi mapu ama sum manager yauna police na phokre
ꯊꯧꯗꯣꯛ ꯑꯁꯤ ꯀꯪꯒ꯭ꯔꯦꯁꯅ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯊꯣꯛ ꯑꯣꯏꯅ ꯆꯥꯎꯊꯣꯔꯛꯂꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯔꯤꯁꯣꯔꯠ ꯑꯁꯤꯒꯤ ꯃꯄꯨ ꯄꯨꯜꯀꯤꯠ ꯑꯥꯔꯤꯌꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯕꯤ.ꯖꯦ.ꯄꯤꯒ ꯌꯥꯝꯅ ꯅꯛꯅꯅ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯔꯥꯜ ꯁꯤꯔꯛꯄꯗꯒꯤ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯄꯥꯎꯔꯤ ꯒꯜꯋꯥꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕꯤ ꯁꯤꯁꯦꯞꯁꯅꯤꯁ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯛꯁꯃꯟ ꯖ꯭ꯋꯥꯂꯥ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯔꯤꯁꯣꯔꯠ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯍꯥꯛ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯦꯞꯇꯦꯝꯕꯔ 19 ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯂꯟꯈꯠꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯍꯥꯛꯄꯨ ꯊꯤꯅꯔꯛꯈꯤꯕꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯥꯡꯒꯠꯂꯛꯈꯤꯕ ꯃꯤꯁꯤꯡ ꯀꯝꯄ꯭ꯂꯦꯟ ꯑꯗꯨ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 22ꯗ ꯄꯨꯂꯤꯁꯅ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯁꯦꯞꯇꯦꯝꯕꯔ 19ꯗꯒꯤ ꯍꯧꯅ ꯔꯤꯁꯣꯔꯠ ꯑꯗꯨꯒꯤ ꯃꯄꯨ ꯄꯨꯜꯀꯤꯠ ꯑꯥꯔꯤꯌꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯅꯤ ꯃꯥꯡꯈꯤꯕꯗꯒꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯆꯤꯡꯅꯗꯨꯅ ꯐꯒꯠꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯎꯠꯇꯔꯈꯥꯟꯗ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯪꯀꯤꯇꯥ ꯕꯟꯗꯥꯔꯤꯕꯨ ꯐꯪꯅꯅꯕ ꯍꯧꯖꯤꯛꯁꯨ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯠꯈ꯭ꯔꯕ ꯔꯤꯁꯣꯔꯠ ꯃꯄꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯗꯣꯔꯛꯈꯤꯕ ꯃꯇꯨꯡꯏꯟꯅ ꯂꯅꯥꯏ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯁꯨꯡ ꯆꯌꯦꯠꯅꯕ ꯂꯩꯕꯗꯒꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯦꯅꯦꯜ ꯑꯃꯗ ꯏꯟꯊꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯥꯏꯚꯦꯠ ꯔꯤꯁꯣꯔꯠ ꯑꯗꯨꯒꯤ ꯑꯣꯅꯔ ꯑꯪꯀꯤꯠ ꯑꯥꯔꯤꯌꯥ, ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔ ꯑꯪꯀꯤꯠ ꯒꯨꯞꯇꯥ ꯑꯃꯁꯨꯡ ꯃꯦꯅꯦꯖꯔ ꯑꯣꯏꯔꯤꯕ ꯁꯧꯔꯚ ꯚꯥꯁꯀꯔ ꯐꯒꯠꯈꯤꯕꯅꯤ꯫ ꯆꯩꯔꯥꯛꯁꯤꯗ ꯎꯠꯇꯔꯈꯥꯟꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯒꯔꯤꯃꯥ ꯗꯥꯁꯣꯅꯤꯌꯥꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯨꯜꯀꯤꯠ ꯑꯥꯔꯤꯌꯥ ꯍꯥꯏꯔꯤꯕ ꯔꯤꯁꯣꯔꯠ ꯃꯄꯨ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛ ꯍꯥꯟꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯤꯅꯤꯁꯇꯔ ꯕꯤꯅꯣꯗ ꯑꯥꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯎꯠꯇꯔꯈꯥꯟꯗ OBC ꯋꯦꯜꯐꯤꯌꯔ ꯀꯃꯤꯁꯟꯒꯤ ꯚꯥꯏꯁ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯪꯀꯤꯠ ꯑꯥꯔꯤꯌꯥꯒꯤꯅ ꯃꯌꯥꯝꯕꯅꯤꯁꯨ ꯍꯥꯏꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯦꯟꯇꯤ ꯍꯤꯖꯥꯕ ꯄ꯭ꯔꯣꯇꯦꯁ ꯃꯍꯁꯥ ꯑꯃꯤꯅꯤꯒꯤ ꯃꯄꯥꯅ ꯏꯔꯥꯅꯤꯌꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯤꯅꯝꯃꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟ ꯑꯁꯤ 22ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯃꯍꯁꯥ ꯑꯃꯤꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯈꯤꯗꯕꯒꯤ ꯋꯥꯊꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯃꯤꯌꯥꯝ ꯍꯨꯞꯅ ꯌꯥꯅꯤꯡꯗꯕ ꯈꯣꯡꯖꯪ ꯆꯠꯊꯕꯒꯤ ꯊꯕꯛ ꯂꯦꯞꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯌꯥꯅꯤꯡꯗꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯁꯤꯒꯤ ꯃꯄꯥ ꯑꯝꯖꯥꯗ ꯑꯃꯤꯅꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯁꯤꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯏꯔꯥꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯅꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅ CNNꯒꯤ ꯔꯤꯄꯣꯔꯠꯇ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯗꯣꯛꯇꯔꯁꯤꯡꯅ ꯑꯀꯟꯕ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯌꯦꯡꯍꯟꯈꯤꯗꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯝꯖꯥꯗꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯗꯨꯅ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯕꯁꯨ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯌꯦꯡꯍꯟꯈꯤꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯑꯣꯊꯣꯔꯤꯇꯤ ꯀꯥꯡꯕꯨꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯤꯅꯝꯕ ꯑꯔꯥꯟꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯏ ꯍꯥꯏꯅ BBC ꯄꯔꯁꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯍꯁꯥꯒꯤ ꯃꯄꯥ ꯑꯝꯖꯥꯗꯅ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏꯁꯣꯟ ꯄꯥꯡꯊꯣꯛꯄꯗ ꯑꯌꯥꯕ ꯄꯤꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯅꯪꯒꯤ ꯏꯁꯂꯥꯝ ꯙꯔꯃ ꯍꯥꯏꯕꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯏ ꯅꯠꯇ꯭ꯔꯒꯅ ꯙꯔꯃꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕꯤꯕꯗ ꯅꯠꯇꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗꯕꯒꯤ ꯂꯥꯏꯁꯣꯟ ꯄꯥꯡꯊꯣꯛꯄ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏ ꯅꯁꯥ ꯅꯇꯣꯝꯇ ꯏꯀꯥꯏ ꯄꯣꯛꯆꯗ꯭ꯔꯥ? ꯅꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯕꯨ samlang 2 ꯈꯛꯀꯤꯗꯃꯛ ꯍꯥꯠꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯆꯠꯅꯕꯤꯗꯨ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯑꯃꯤꯅꯤꯒꯤ ꯃꯄꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯁꯥ ꯑꯃꯤꯅꯤ ꯍꯥꯏꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯣꯔꯦꯂꯤꯇꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯁꯤꯈꯤꯕꯅꯤ꯫ ꯃꯍꯁꯥꯅ ꯏꯁꯂꯥꯝꯒꯤ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯀꯣꯗ ꯁꯤꯖꯤꯟꯅꯗꯦ ꯑꯃꯗꯤ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯏꯟꯗꯦ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯃꯍꯥꯛꯄꯨ ꯐꯥꯕꯤꯈꯤꯕꯅꯦꯁꯨ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯦꯂꯔ ꯍꯥꯠꯂꯨꯕꯒꯤꯗꯃꯛ ꯃꯨꯈꯇꯔ ꯑꯟꯁꯥꯔꯤꯕꯨ ꯆꯍꯤ 5 ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯥꯄ-ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯀꯔꯛꯂꯕ MLA ꯑꯣꯏꯔꯝꯕ ꯃꯨꯈꯇꯔ ꯑꯟꯁꯥꯔꯤꯕꯨ ꯑꯂꯥꯍꯥꯕꯥꯗ ꯍꯥꯏ ꯀꯣꯔꯠꯀꯤ ꯂꯈꯅꯧ ꯕꯦꯟꯆ ꯆꯍꯤ 5 ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 23ꯒꯤ ꯃꯃꯥꯡꯗ ꯃꯤꯌꯥꯠꯄꯤꯒꯤ ꯀꯦꯁ ꯑꯃ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯀꯣꯔꯠ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯐꯥꯗꯣꯛꯄꯤꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯖꯦꯂꯔ ꯑꯃ ꯍꯥꯠꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯣꯔꯠ ꯑꯁꯤꯅ ꯀꯟꯐꯥꯔꯝ ꯇꯧꯈꯤ꯫ ꯍꯥꯟꯅ ꯒꯦꯡ ꯈꯨꯠꯄꯨ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯏꯔꯛꯈꯤꯕ ꯃꯁꯥꯒꯤ ꯆꯍꯤ 94ꯔꯣꯝ ꯁꯨꯔꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯍꯤꯁꯇ꯭ꯔꯤ ꯂꯩꯔꯕ ꯃꯨꯈꯇꯔ ꯑꯟꯁꯥꯔꯤ ꯉꯁꯤꯗꯒꯤ ꯀꯣꯔꯠꯅ ꯂꯨꯄꯥ 50,000 ꯐꯥꯏꯟ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫